Ahanba vote Thadabada Hanjin Hanjin Anirak Thadabasi Nungaitaba Phao. MEEKHAL HAIBASI democracy ki YANGLEN SHARU ama OIBANA KANGLON CHUMBA MEEKHAL ama OINABA HOTNAHANNIng HAINA PUNSI ki Ahanba OINA vote Thadabagi KHUDONGCHABA PHANGLIBI RINALISH YUREMBAM na TOMTV da PHONGDORAKLI Wafom na signasi Konthodong Assembly Constituency ki Manung Chana Leiba Khaidem Upper Primary School da hangbu polling station number 18/22 da vote Thadaba lakibe RINALISH YUREMBAM na TOMTV da PHONGDORAKLI Mahak na TOMTV da hai Punsi ki oina Ahanba vote Thadaba phangpa asi Nungaitaba Phao. MEEKHAL HAIBASI democracy ki khwaidagi maru oiba machat amani MEEKHAL HAIBASI KANGLON chumna pangthokpa yam maru oi Punsi ki Ahanba vote Thadabada Anirak Thadaba asi da Nungaitaba Phao. MEEKHAL asi KANGLON chumna ingletina pangthokhanigi haibasu mahakna makha takhe afal minute ama khanbada apoisu thongdang chauna phangbase yam nungaijai mamangna nungaidaba yam thokibage hanta muri poll tawbase yam nungaijade akoi de ahanba soibanina anirak tawbase yam nungaijade duna amutang ahanba thadabada santi oina fajana thadahani yam santi leina jang thokhandabida yam ing tamna thadahani